Maganda sa konserneri Vidya Sharma. Bashi로 아하고 산대천하 보면 막 나쁜 일을 당하는 아닐 수가 없는 여무나 비게 늘 일을 당 Brother Gopi, Super English in Veda.
Masai, may I join you as students of participate of Ramadan Natikho Bahama Karagimi, Amukahan the Pakocha, present Leragati states on the nation of the Tamaka Leasing Jerry. Ojabu Baba Hova Bagana state of Minasi. Ojabu Lengdan Kiyama, Yanduna Kudo Tambaki Damaka, State of Sinjari, Manipuri Lema Luki, Senior Advisor, H. Punyavati Devi, MLG Advisor, H. Punyavati Devi, with State of Sinjari, Mayakuba Kahova Magana, Mahapusa State of Minasi. Their future too. Thank you. Certificate of appreciation distribute of the certificate of the receipt of the ꯃꯌꯥꯝ ꯁꯟꯗꯦꯒꯤ ꯅꯨꯃꯤꯠꯅꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯁꯟꯗꯦ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯊꯕꯛꯇꯤ ꯀꯜꯂꯤꯗꯣ ꯄꯨꯡ ꯍꯧꯕꯁꯦ ꯄꯨꯡ 2ꯗꯩ ꯍꯧꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯜꯂꯤ ꯃꯩꯇꯩꯒꯤ ꯃꯥꯟꯗꯣꯞ ꯑꯣꯠꯇꯁꯨ ꯃꯤꯒꯤ ꯌꯨꯝꯗꯁꯨ ꯏꯟꯚꯤꯇꯦꯁꯟ ꯇꯧꯕ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯂꯩꯈꯤꯗꯕꯒꯤ ꯊꯥ 3ꯀꯤ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯌꯥꯝꯗꯤ ꯆꯥꯎꯅ ꯇꯧꯔꯦ ꯃꯤ ꯈꯔꯇꯅꯤ ꯀꯧꯕꯒꯤꯅ ꯑꯌꯨꯛꯇ ꯑꯃꯨꯛ ꯄꯞ ꯇꯧꯔꯦ 12ꯒꯤ ꯃꯇꯨꯡꯗ 12ꯐꯥꯎꯇꯤ ꯀꯧꯔꯦ ꯃꯤꯁꯤꯡꯗ ꯃꯥꯟꯗꯣꯞꯇ ꯑꯃꯨꯛ ꯋꯥꯔꯤ ꯇꯥꯟꯅꯕ ꯑꯃ ꯂꯣꯏ ꯇꯧꯔꯒ ꯍꯜꯂꯒ ꯄꯨꯡ 2ꯗꯒꯤ 2 PM onwards ꯍꯥꯏꯌꯦꯕ ꯃꯅꯤꯄꯨꯔꯤ ꯂꯩꯃꯂꯨꯞꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒꯁꯨ ꯑꯦꯇꯦꯟ ꯇꯧꯕ ꯆꯠꯂꯤꯅꯤ ꯑꯗꯨꯒ ꯍꯥꯊꯣ ꯍꯔꯥꯡ ꯇꯧꯕꯗ ꯑꯩꯒꯤ ꯃꯦꯃꯣꯔꯤꯁꯤꯡꯗꯣ ꯃꯥꯅꯦ ꯈꯔꯅꯦ ꯁ꯭ꯇꯣꯔꯦꯖꯇꯣ ꯐꯨꯜ ꯑꯣꯏꯔꯝꯃꯦ ꯑꯩꯗꯤ ꯈꯪꯗꯕ ꯈ꯭ꯔꯥꯏꯕꯣꯛ ꯈꯔ ꯑꯣꯏꯔꯝꯕꯗꯣ ꯂꯣꯏ ꯗꯤꯂꯤꯠ ꯇꯧꯔꯝꯒꯗꯕ ꯑꯗꯣ ꯀꯣꯟꯅꯗꯤ ꯂꯥꯁꯇ ꯑꯩꯅ ꯈꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯔꯦꯀꯣꯔꯠ ꯇꯧꯕ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯉꯥꯡꯁꯤꯡꯒꯤ ꯏꯁꯩ ꯖꯒꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯩ ꯖꯒꯣꯏ ꯁꯥꯕ ꯑꯗꯨꯁꯤꯡꯗꯨꯗꯣ ꯑꯗꯨꯒ ꯁ꯭ꯄꯤꯆꯁꯨ ꯈꯥꯏꯕꯣꯛ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ so sorry